Protection of Children from Sexual Offences, POCSO Act 2012 ka mari leinaba case sing, Matm Chana Police ta Pao Piduna Maral Leiba sing, Cheirak Phanghansi haina Kakching District Police ki Additional SP A Romendro na phongdorakli. Wafamasi District Child Protection Unit Kakching, Department of Social Welfare Thawal amasung Kakching District na Health for All Organization arong kunawa kusam na duna POCSO Act 2012 amasung Child Marriage haiba hiram na pangthokpa nomugi oiba awareness program amada mahangna phongdokibani. Arong kunaw da leiba Thambal Children Home for Girls ke complex da pangthokpa thoram aduda Romendro na hai POCSO case ka mari leinaba thodok sing thoklaba matung nakal ani ki marakta yanaba purakpa ngamdabadagi numit nini humni chontharaga police ki manakta lakpagi thabak ase tawroidaba amani. Matm Chana Police ta Pao Piduna Maral Leiba sing Cheirak Phanghansi lo lei haibase khanghanba mathau tai. Maral Leiba sing Matik Chaba Cheirak Piduna POCSO ga mari leinaba thodok sing thoktanaba honaminasi haina mahangna makha tana phongdokhe. In case investigation to magi evidence so matam chana lokulaga collect toroga magi investigation da hena the case hena strong was oideba ado koina sum normally sometimes sumai case ki he lakko matam da koigi case thing na hai kare thing na mumba he lakpa police report tawuse ko adu matam da heta evidence collect tawuse sis to wa hai utare adu sum ba ko mayam je kano sim tawba ali amasung sagi POCSO jiga child marriage act ka judum mari lene reisna sahi kan panbuki akoi india da ahang je juvenile child je sahi kan panbuk ko bone